चलबा हाँ फर अहनबदा मरुब पाव इंडिया मसुं गना लेबाक अनिगी मरी असी पनखै हाइबा अमन लेतबा सिंथानिङै ओइबा मरुप मपांग ओइबगी मरी अमनी पीएम मोदी यूनाइटेड कमिटी मणिपुर यूसीएम की कुनमंगा सुबा मपोक कुमो थोरम लंपेल सुपरमार्केट लेबा तांथा हॉलदा पांथोखरे सेक्यूरिटी फोर्स न स्टेट असगी सिंग अमसुंग तंपाकी तोंगान तोंगानबा मफम सिंगदगी खुलाई कया फगत पंगमखरे अमदी मणिपुर ngaraंगी ओइना पुन्ना मियोइ तरु कोविड-19 पॉजिटिव ओइखरे खरुमजरे ममी टीवी की मणिपुरी पाव इतेंग ताबिरिबसिंगु रामानंद माइबमना तारामना उक्सरे ममी टीवी नेटवर्क की यूट्यूब अकाउंट हैक तौखिबन मरम ओइरगा चैनल असिद थागलकपा मरी लेनदबा वीडियो सिंग ममी टीवी का करिगुंबा हिरम अमतदा मरी लेनजरोय चैनल असिब हानगुम मियांगी सेवा मपुंग फाना पांगथोकपा ngमननबगिदमक ममी टीवी की टेक्निकल टीम न रिकवर तौननबा होनजरी खुदोंग चादब असिगिदबक मियामना वारो बिदनबा ममी टीवी की माइकेदगी खंगनजरी पाव सनोन पिजरी इंडिया अमसुंग गना लेबाक अनिगी मरी पनखै हाइबा अमन लेतबा सिंथानिङै ओइबा मरुक मपांग ओइबगी मरी अमनी हाइना प्राइम मिनिस्टर नरेंद्र मोदी न सिंथाखरे हाइदे पावगी लिखुन अमगी मतुंग इन्ना रिपब्लिक ऑफ गाना की पार्लियामेंट दा वा ngangbada प्राइम मिनिस्टर हाई इंडिया से रिपब्लिक की हौरफम ओइबना थबक खुदिंगमक रिपब्लिक की ओइबा मवोंगदा पाइखतपगी अपाम लई इंडिया की रिपब्लिक असिदी सुमनगी थौसिल अमखक नते मसिदी मियोइबगी फंफम थोपा हक अदुनी रिपब्लिक ऑफ गाना ना रिपब्लिक की वहन थोक खंगना इंडिया का मतम कुइना मरुप मपांग ओइबगी मरी सागलकदा प्राइम मिनिस्टर ना अपेनबा फोंदोखे गाना की ख्वाइदगी वांगबा ऑफिसर ऑफ द ऑर्डर ऑफ द स्टार ऑफ गाना की मना प्राइम मिनिस्टर नरेंद्र मोदी दा पिरकपदा मना असिने इंडिया मसा खुदिंगमकी नुंगी ओइबा वखलोन अदु गाना लेबाकना निंगथीना खंगी हाइबदु उतले हाइना प्राइम मिनिस्टर नरेंद्र मोदी ना अपेन मफुंदोकी हाइना पाव असिना मखा तारी यूनाइटेड कमिटी मणिपुर यूसीएम की कुनमा सुबमाको मपोक पुमोल थोरम लंपेल सुपरमार्केट लेबा तांथा हॉल पांथोखरे थौरम मदुदा यूसीएम की प्रेसिडेंट वाई धीरेन मितई यूपीएफ के प्रेसिडेंट एन रूपचंद्र इप्सा की प्रेसिडेंट माइबम विशेश्वर निपको की प्रेसिडेंट ओइनाम प्रेमजीत पांडम की प्रेसिडेंट वाई दिलीप कुमार आकोमलुक कंगलैपा की प्रेसिडेंट सोराइसम संजीत कंगलामई की प्रेसिडेंट वाई लेरिक लेमा अमदी अंकेल की प्रेसिडेंट लौरेंबम गानबीना अथोइब मिक थुंगलेन सिंह ओइखे
थौरम मदुग मरी लेना यूसीएम की प्रेसिडेंट वाईके दिरेन फोंदोखिबदा मणिपुर की अपुनबगी सक्तमदा सिंगनरकपसिंगी मयोक्ता यूसीएम न मतम पुंबदा लेपकनी हाइखे लमदम असिदा खुंदामिनरिबा कांगलुप फुरुप सिंगना मसा खकी ओइबा थबक तौरकलबदी अपुनबगी सक्तम कनबंगमलोय लोइनना लमदम असिगी येलहोंबी नत्तबा हुरान नालादा तुमिन संचिलखिबा फुरुप सिंगना मणिपुर की अपुनबगी सक्तम थुगाइननबा होनरकपदा खुंदामिनरिबा फुरुप सिंगना अमत्त ओइना पुनसिनदुना थेंगनमिनसे अपुनबगी सक्तम थुगाइनबा होनरकलिबसिंगदा मतेंग पांगसिलोइदबनी हाइखे थौरमगी मनुंग सन्ना हौखिबा कुमजा लिसिंग अनि अमगी जुन 19 की इहौदा थवाइना कोंथा पीख्रबा अमदी मे 3 लिसिंग अनि कुलहुमदोइ दगी हौदुना चथरकलिबा इरांग असिदा थवाइ कटख्रबसिंगी मफमदा इकाई खुमनबु उत्तुना मिनिट अनि तुमिना लेपके Security Force na state asigi sing amasung tampa ki tongan ba mafam sing da thibu khumba ki thabak chathabada khulai kaya phagat pangam khre Manipur Police Control Room na thadorokpa warol amagi matung ina Bisnupur District ki Kumbi Police Station ki manung sanna leiba Wangu Nauda Khong area da Security Force na thibu khumba ki thabak chathabada .32 ki pistol ama magazine ani amadi nongmai maru ani phangba ngamki haire Amarom da Sursanpur District ki Mawbom village da thibu khumba thabak sathabada magazine yauna AK rifle ama lethot gun ama magazine yaudaba country made pistol mari country made single barrel rifle ahum country made stain carbine ama pompi mari nongmai maru khara 12 girls round taruk amadi atai polam sing phagat pangamle haidi Manipur da ngarang ki oina punna miyoi taruk COVID-19 positive oikre nauna positive oirakpa miyoi taruk asi tharga Manipur ki oina handaki web asida positive oirakpa basing punna sani ga humphoma pal sukre IDSP na thadorokpa sirol amgi matung inna positive oikraba miyoi taruk adugi manungda Imphal West dagi manga amati Bisnupur district dagi miyoi amani haidi state asigi oina hauji active case masing umudra ga humdoi leiri Miyoi tarahumdoi discharge tawkre amadi COVID negative oirakduna mayumda halan khraba miyoi punna samaga marfudra sukre ngarang phawbada akanba anaba amadi asiba yawba leitri adumoinamak miyamna section phinabigi tangai phadaba adumak leiri haina serol asina makha tarakle Lintoingan bigi langlan langjin khangnanaba United Nation da wakal lagani haina apokpa kulajitna phungdokre wafam masi ngarang sagolban tera tongbram laikai da leiba kulajit ki mayumda hiram asigi matang da pangthokpa pawgi mifam amata phungdokhibane mana makhat taradun haikibada masanopi lintoingan big mangkiba thawdokka mari leinana leingakna Jingnaba miyoi khara phari haikibat leirabasu ngasi phawba makha taba langla langjin amatta khangba ngamdriba asi khangnanaba United Nations da wakatnanaba thaurang su paikale thaurang asida lamdam asigi biyamna punna khangminnanabagi tanja amasu lakliba kumon asida lominasi haina phungdokhe Lamdam masida thoklibe irang asina maram oiduna haukiba sahi lising ani kulumdogi July 3 tagi sagolban tera tongbrom laikai dagi hizam lentoingan bina mafam khangdana ngasi phawba thiba khangdana leirakliba asiga mari leinana lakliba tang tarukta sahi ani mapung pharakpagi kumon thorum ama pangthoklagani lentoingan bigi jumda pangthokadoriba thorum asida leibak miyamna saruk yabiu haina apokpa hizam kuljitna phungdorakle Haugiba 2023 July ki tang taruk ki aina isanapi tuition thingibudagi adugi halaktabadagi honamangdon laribu isanapi luang bilin thoingambi ngasibauta sarkarna adagi assembly da kaidasu phana haijansu ngasibauta puthokpirtraba langlan langjin tasengna
मिहाट मी फारे हाइरगसु सबसाबा मसीबौता दुनिया हाइद्रिबा तसेंगना हिंगीरा चंगीरा खंगदबा यामना दरमा मानबा पाइबना सीबीआई ना पाइरगा कदुगा केसना कने एनआई ना फारे ना तौबा अदुगा दरमा मानबा ममा मसा पुरा सखिबगी थौदोतुदे ngasiuta langlang kaiguma amata mayek sengdana leiriba masagi kaigu pije mache mu pidana leiriba isan nupi gi matangda kaigumba tasengbadi July tang 3 lakpasida kaigumba yam punna khananunabagi pambagine adaida kadausigena akhigi oireba film sinda samnaida hojiki oireba akhigi sagegi dagi maru mapang ge mayam pressure mayam amusu leiba awa ainadi samnaida akhigi udu kariba tamu udu kariba pangong namu silaga sum thorum bangthokragadi mi loinamna machamu sujingi thim Laibag asigi tribal singna khundaba khungang singi saukat thaurang paikat anaba central lengakna lupa crore lising mudamapal kaithogle haina tribal affairs minister Joel Oramna lauthokre haidi pawgili khun amagi matung inna wafam ase dirty hours zamba gidari abyan ga mari leinana gawada pangthokiba thorum amada center gi tribal affairs minister Joel Oramna phungdokibane Minister Joel Oramna makha taraduna laibag asida hojik tribal singna khundaduna khul lising humphumdoi lei khungam sing adugi saukat thaurang gidamak tongan ba scheme kaya lengangna paikhatle goa khakta tribal sing khundaba khungam kunmanga masak khangdokle khungam sing adugi saukat thaurang paikhatna ba akhanaba thaurang locally state adugi tribal singi phibam hena phagatna ba tribal welfare board semle makhoina leiriba lamsing adugi land right certificate listing ahumga sangwa tongan ba tribal mioi singda khusin nakre central lengakna tribal singi damak paikhat pa scheme kaya state lengakna ningthina paikhatle haina thorum aduda saruk yakiba goagi chief minister Dr. Pramod Chawana phongdoki haina pau asina makhatari Miyam digi sel khaiba amadi aranba tawa miyoi sing phana na police na akanba thabak lepa leitana lakhale thaurang asigi saruk ama oina Imphal East District ki Irilbung Police Station ki manung sanna leiba bamun kampu makha lekai digi miyoi ama phare hari pharba miyoi adudi thoksom Rajesh Maiti sahi nipuga mathoi bamun kampu mayai lekai dagi ni Mangondagi Magazine Jawba .30 degree pistol ama maru ama AK rifle gi maru ama phagatpa ngamle haidi Manipur Police Control Room na thadoroko serol amagi matung ina National Highway 37 Imphal Jiripam lambida lamdam asigi tangai phadana nomada sangdaba yadraba pochai puduna lakwa gari yankhai nipan hairiba lambi asida apanba yaudana pusillakhre makha tana pochai pusilakpada khudong thiba thoktanabagi damak singnaningai oiba mafam singda security force na akanba section thorang daukhatke Manipur district pumnamakta pamdaba thodok thoktanabagi damak sing amasung tamda punna checkpoint samga taranithoi hangdoktuna asat awok sing check tawduna mei ohum wahang pohong sathaki hairi amaromda Manipur police na gari achobagi mingselda tintet film napagi mayokta akhanaba drive leptana sathari ngarang su sesang sudana gari thorokpa miyoi singdagi salan Manipur nipan kaktuna lupa lak amaga lising nifuni thoi rom khungwat pangamle hairi aroibada marubu pau amukhana India amasung Ghana leibak anigi mari asi
पंखई हाइबा अमन लेतबा सिंथानिंगै ओइबा मरुक मपांग ओइबगी मरी अमने पीएम मोदी यूनाइटेड कमिटी मणिपुर यूसीएम की कुनमंगा सुब मपोक कुमोल थौरम लंपेल सुपरमार्केट लेबा तांथा हॉलदा पांथोखरे सेक्यूरिटी फोर्स स्टेट असगी सिंग अमसुंग तंपाकी तोंगान तोंगानबा मफम सिंगदगी खुलाई कया फगत ngamkhre amade मणिपुर दंगारांगी ओइना पुन्ना मियोइ तरु कोविड-19 पॉजिटिव ओइख्रे हौजिकी ओइनादि ममी टीवी न संदोकसबा मणिपुरी पाउ लोइसनजरे मखा तावा अपडेट सिंगिदमक विदेक तादुना लेबियु